Ayuk angan badani nuksadi khara khara thokle haibabo lambi dudi mi kaya chatpa ude walking chatpa mi khara natana ayuk sen jangang sar couple side ne haukre ine gi jangang first class ne second sana magi nakanda family ba Raju gi wahi du taraga nukfit tawi Raju na muk makha taraklame ngarangai na nungdang maram thoro na hairaga nang lai haramaga amuk la aroi na harai du na kaiye second ten tak na khumlai Thabam leraba Raju ingak ngak na khoi ga punma nataba atopa kari thabak legi ne nangba Second mondrang amada tawbagum nokmi khumlaklame leramba yai thabagama Raju second gi mataududa ngakchana na yengi wari do khazik theidoklaga wa hodoraklame Ngarang punsai do ategi nateda nahan gi thodok do adu chingyen hoina pakatpagi hangapani noiga khangnaba police matik manau do pharagyam taiko nade Noi babungna nang senanaba tongana paisa ga piraga niklabra haiba madui mi do hekta thingnei haimi second chado aroi boina sangna chingaduna mahau lawraga gudyo thai Raju de yenglaga hairaklame akhoi babungdo mayambagumna lumna khanjabane aiga thingnabadudi mapa chanaru boiramgani da adoisu nahan girudi pharak thin taimi aim pumsoi sori ado angambanadi kem director Second mamai do non tharaga taplamna khumlaklame ayagde numit ni di suri angam bai wa madi ai shungai bani hainari ngai tanja da table mathakta thamliba second gi phone da message ama lakpagi notification khumlaklame Raju ga second ga chongthorakliba mingdu de yengi angamba na tharakpa message ne Raju makhoi ani amuk yengne second sour shangna hondokladuna message to buy meet me today at 2 p.m. Lay makhal machu pakna thariba lekoldugi mayaida tuminna kithi kirum tawna leptuna leire ahima amboy ai kai sukhandre haredana se ngasidine tulip sing soinapur ising da tingaga thamuko natradi thuna khoithakini ba aboy machi lingde tuminna dumak leptuna le masing angsidi aine kai sukhandre haredana se Lay hekpadum yaw lause ai thanda wareba give him percent bagi sune order khara lakpani maduso hore nang khara thinba chatlamuko aboy handak ti tapna hoije adoije aho kedorage aboy na kandak famladuna lay hekpadu yawna ngarangi chiche do mado masak su khangde ado mado angel masak su pura angel ado kitang dikije khara sathi badi male Aboy na tamliba wari do taraga baby chado nokfit tawraduna aboy gi masamdo I fit sembiraga nangi chichi angel do athang thingna badadi aiga sukhangna haloko aboy so harauna muje lei phasaba mayam su pisi ko cha bubangam da khai piraga loidana law thengkrani lei mayam se phasana khandoga amta thangna ba tawsila lei singdu yonaba khara order toropagi theluga daba khara maja khaina semdoktuna thamme ija Nang class 12 already mapanda laik tamba chatoira aboy gi pukning lang taknaba mi paiba magal loinana khangning na hanglakhiba wa hangne baby cha madu khangladuna tapne khumlaklame chaloida sida do makha tamdoini nang su mathang chahi dadi school da ming chalasiko school mu chatpa hawradabani ai school chaloida school chatladi dei sidi kana na yon bachatoiba ai di kadai dei pesha tandoiba Baby cha boy gi pakhomdura momon nokleduna angawa sidi sati numita yon ba chatlaga loredana atei matamdana mi amani asu yabaduba direct ti tamdaba yade ko lawsingi pukaidi pikthana thamdaba yade madu natrabadi nang karamna punsigi lanfam singse lanthengna bangamgane aboy mapokning nungsirak tawna peri haireklame iche ai che thingnaramdradi nahana isu mama baba gi manaka chatlamani ko Ichi su angel, aigi first angel.
Bebicha aboygi mataududa nungsiba khanghen hena phawrami. Nangidamaka ai lerisidi lao lao leisu phanam he chanaba tawrasi lao. Aboygi mama mapa anima laibak thiba thodok amadagi leikhidravani. Chahi 12 muk suraba lekai angangni aboy. Bebicha namagi leigi karbar horakpada aboyga punna wana honaminarakpani. Ngasidi makhoi anina wajarakpa kayado mahei chabadi horakle. Haina khiba matam pung ani tasilaktuna sakhen sana mafamduda lagle. Pakhat papokpagi makhutto umang thokladuna rumalda muksa taithoi. Kadu yawraduna thongda homna kokok thele mahak lakle takpagum. Aduga chawraba thongdo tapna hangtore. Kadu imamami. Kadu gi matai oirapna chokri achoba mathai. Chokri duda nupa ama phamle. Amuba machugi overcoat ama litle. Amuba machugi tupi ama suupi. Kadu sumambaga lapna suphambaga nupadugi masak uba ngamde. Kanana sukhangde angamba kanano haiba. Sakhen laptapna khuru khudak kunduna mahak puthogalon utle. Angamba ei sakhen sana. Angamba na hogalo sakhen. Sakhen hogaladuna nakanna thariba chokri duda fame. Sakhen sana. Aina nangbu inaugum yamluna tawbani. Adubu nangi handaki mission do fail oikibaduna atopa angamba nina nangi nathakta wahang kaya mahangarene. Sakhen tumintai wangangde marak thatte. Sakhen aikhoigi rakta tillabade nahak kanaga sumari leinaba yade. Karigumba mata nangi weakness ohinba yade haiba rule ado nahak kaurabra. Sakhen mamai non tharap tawna tapna khumlai. Ai gaujade ngamba. Aibu chingnabigan. Ai matungda amukhanna aikhoigi mission da khuru thangadaba thodok thokanjararoi. Angamba sor shangna hondokladuna. Sakhen aina nangbu thajariba sigumna atopa angamba nibuso nahakna thajanba mathau tai. Ngarang angamba aikhoi humunna khanare. Athoba matamda nangonda special mission ama pigani. Mission asi aikhoina jangsileba khongthang asiga mari mata leinaroi. Nahakki loyalty bu changing tawnaba khakki oiba mission ni. Sakhen chokri dagi hogaladuna khuru khudaga mukuladuna takpiyo ngamba. Ai angamba singi chingnaba koknaba khudingmak pangthokpa ngangani. Mission do hujikmaki oinadi nangonda kari pisige haiba khanadre. Adubu athoba matamda nangonda khangalakani. Phare ngasigidi yumda halu pothajauru. Sakhen sana aroiba oina angambada thogalon ulamlaga kadudagi thokhi. Asomdadi leima machanupana ayuki jakso hujik phawa chadre haiduna wajare. Wal clock to yengna machanupi bu kawi. Ahai ichan nabung du phone tawraga kadai da lei no nam ta hangune. Mabu mamanabagida chak charani ga hairak prami nangonda. Tibi yenglambai chanso mamagi wahaiduda paukhum piraklame. As imana dum phone tawrsu yabudubo. Ho nangna tawradi khara paiga len tawbani. Paudum ta hangune nangbo pungse thenge mi. Mabu chaklambaga mata phawdra bazalo madubo. Ichan mabung da call tawi adubo paikhalakte daima. Adoima tamo sendang maragam henmaleko. Aiga tuition gi form lawu chatminase na hairisi sune phaniam kuirabani. Hoi di haini chatpra di sung chatteba. Ai di ko form ga loikre ga haira dine lan tongni haisini ko. Leimaso shauna khumlaklame. Khangjadre ai di noi myam gi marakta leibada. Loisilakpadana ima na torkani do. Soidringai aina haiba wana kanamta tabir. Yare sidaidine noi thokpa ngangnajo. Ai kemte he khangjadre. Leima ngangang na chatki ichan chulau jahawi. Ima do yaro hebane tamo do khara hebiyo heba. Ai mathang ne class 12 ne heba. Ima mo Spring season Juni na khwaidagi pamjaba season. Numittugi weather do thongnau da haifet yengladuna magi closet ta pirol amamam ta khandoktuna yengle. Mingsal mamangda furit amaga khongra amaga pairaduna machinda haifet sonjai. Pink t-shirt and light blue boyfriend jeans with white shoes. Perfect. Juni firol set paloshilladuna makhada prapra kumthare. Premila machanupibu ubada nanghorari matagom tanaduna kauraklame. Ichathobiya ngasina mukadaidano. Juni mamai do khazik lai thorakduna
asai phaudane mama ai lai yekpagi pochai khra leirugen tawbane se manam nambiramo Premila machabu manam namaduna amuksu hairai nangbu nangi ka kamcha ga chatmino haibane gari thoba hek haikibadagine nathanda pangchatta chale mama ya pakhaliko Juni mama bu themjin birai as ima lamna chatpa nateba gari thoba soiraga asukyam chawraga kamcha dum chenaraga leibado aisu talliba aina ngambade aina dum tawzageba hoi hoi nangi pochai ga leiragane thuna phadhalauko Juni mana chatliba mafamdu yoraduna lai yeknaba painting kits makhal suna leire apen boire khaladuna pochai du pulap gari manungda hapchile lambida halakpada ngarangi coffee thakpa phanghodraba cafe da changduna coffee order tawraga ngahak phammi mapanda chatliba miyamduda haifet yengi kaigino khangde Juni miyam tinba mafamda chatpa khuding kanagumba amagi saktambo koithi thibagum tawi kanabunu mana thiriba natural instinct amagum khauranglaba mishna anidunadi thiri saktam amabu adubu khangjade mahakso kanabunu mana miyam laktuda thiriba coffee do magi table da waitress tuna purakpada gyan khangda tare coffee cup tu pairaga selfie makape Instagram da thagadle Instagram account 23k ni Juni ki followers caption dana iri my coffee can be a bliss but also a weapon photo do thagatpa loiraga makhata na check tawde bonduna kanda thame coffee do thangatladuna mid ushinduna khazik jinglaga mahau lawre nakanda khazik leishinduna sakhensana cafe manungda famlibi Juni bo mamit kuptaba makhai yengzare saktam duna mabo manakta hene chingsinbagum tawri adubu sakhensana machi lingbadi ngamde masina amu kari makhalgi angakpa magunnu mahake sakhensana ko yengingakpada layoliba nupa machadu uraklame manakta praprup changsinduna kawi nanau nangi laise ai sumta leijagedana aboi harau sakhensana da onsinduna au yani edama kai machugi pambibana sakhensana tulips machu makhal singdo munni yengduna ngahak khalaga ai fit haireklame ai bu leising sibo loi maklei reserane ngaiko nanau tulips ki machu singse makhoi gi sutongan ba artha mamam leibra leiyedama Avoy lay machu amamambo makot thinduna taglaklame to yellow machu sina happiness pink sina caring white sina purity red sina love adugane to asigi machu masu yan sina ba variegated tulips sina you have beautiful eyes haibagi arthane second sina nokfit tawi beautiful eyes nana sigi machu yan sina basa shiwan piru pesa silai rese avoy tulips to bouquet oina phajana semlaga shakhen da pibada Sakhen lauge tawriba leido chap lepe ngaiko aina pibe kaije nanau nangam ta pibigera aboy ingang ngamuk hanglatlame kana da no haisi batama Sakhen sana ikairap tawna lukham da haifet na laduna makhutna cafe dom da thillaga tagle to adagi glass wallum da famba masagam phajabana pise Aboy munna sumying lambadagi harawna sakhenda onsinduna haireklame aya sidi angel chichi angel dune yaida mopige aina chichi angel da leise pige sakhena bogi wahaida da ikairap tawna nokmi tapna sonjai angel angel Juni coffee do thakpa loreduna bill piram laga mapanda thore ek thoklakpaga aboy praprup chensilakduna chiche se chiche gi leini Chichegi tulips Juni ingangak na yengi ngarangi thodok tugi angang duni ningsing lakduna nokladuna leidu lausili Thank you yam bhazayi ado pidrasu yabasibu nangni yona badam thamjin beyadro aboy na thuna mu pakhom pirakla aina chiche se mathang thengnaradi lei bhazaba pige haiduna khanjabane ba ado ngasigi sidi aina pibanati tulips machu yansinaba variegated tulips ki arthasa you have beautiful eyes hairine hai Asing bagisu chichigi mitsa yam bhazaingo Juni nupa machadogi mataududa nokning basu phawi nungsi basu phawi angkasu thank you dadi ado leisibu kanana pirambano aboy mamai haifet lei thoktuna ko yengi asida nupa ama aya leiramdre kai chakhrajano sida nupa ama la aga chichida piyo na harambane Juni su mamai koi leiduna yengi aboy na sunupa do chatkraba male haibaduda Juni so aboy gang hagwari sanaramaga
ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯖꯨꯅꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯄꯨꯂꯞ ꯊꯝꯃꯤ꯫ ꯉꯁꯥꯏ ꯄꯤꯔꯛꯄ ꯇꯨꯂꯤꯞꯁꯇꯨꯁꯨ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯅꯣꯛꯃꯤ ꯃꯁꯥ ꯃꯊꯟꯇ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯩ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯝꯕ ꯁꯤꯀ꯭ꯔꯦꯠ ꯑꯦꯗꯃꯥꯏꯔꯅꯣ ꯇꯧꯔꯤꯁꯤꯅ? ꯈꯪꯖꯗ꯭ꯔꯦꯗ, ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯖꯨꯅꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯛꯄ ꯂꯥꯏ ꯌꯦꯛꯄꯒꯤ ꯄꯦꯟꯇꯤꯡ ꯀꯤꯠꯁ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯧꯕ ꯀꯦꯟꯚꯥꯁꯇꯨꯗ ꯀꯔꯤ ꯌꯦꯛꯁꯤꯒꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯌꯦꯡꯉꯤ꯫ ꯇꯦꯕꯜꯗ ꯇꯥꯔꯤꯕ ꯇꯨꯂꯤꯞꯁꯇꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯣꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯉꯧꯕ ꯀꯦꯟꯚꯥꯁꯇꯨꯗ ꯇꯨꯂꯤꯞꯁꯇꯨ ꯌꯦꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯖꯨꯅꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯔꯥ? ꯋꯥꯈꯜ ꯃꯍꯥꯛꯅ ꯆꯤꯡꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯦꯗ ꯃꯆꯨꯒꯤ ꯇꯨꯂꯤꯞꯁ ꯆꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯄꯤꯕꯒꯨꯝ ꯂꯦꯞꯂꯤ꯫ ꯔꯦꯗ ꯇꯨꯂꯤꯞꯁꯀꯤ ꯁꯤꯝꯕꯣꯜꯁꯤ ꯗꯤꯞ ꯂꯚ꯫ ꯂꯩ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯁꯛꯇꯝꯗꯨꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯨꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯦꯟꯚꯥꯁꯇꯨꯗ ꯍꯥꯊꯨ ꯃꯃꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯏ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯦ꯫ ꯑꯄꯥꯛꯄ ꯏꯍꯥꯡ ꯍꯥꯡꯕ ꯂꯧꯕꯨꯛ ꯀꯨꯝꯂꯕ ꯃꯐꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯌꯥꯏꯗ ꯂꯦꯞꯂꯤ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯦꯗ ꯇꯨꯂꯤꯞꯁ ꯆꯕꯨꯟ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯤ꯫ ꯂꯩ ꯑꯗꯨꯕꯨ ꯖꯨꯅꯤꯅ ꯂꯧꯒꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯗꯨꯗꯤ ꯑꯍꯥꯡꯕ ꯑꯣꯏꯅ ꯊꯝꯃꯤ꯫ ꯖꯨꯅꯤ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯡꯅ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯩ꯫ ꯀꯅꯥꯕꯨꯅꯣ ꯃꯥꯅ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯛꯂꯤꯕ?